ꯈ꯭ꯋꯥꯏ ꯃꯌꯥꯝ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 5 ꯑꯩꯒꯤ ꯑꯁꯥꯝ ꯈꯣꯡꯆꯠꯀꯤ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 5 2025 ꯏꯪ ꯀꯨꯝꯖꯥꯒꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯃꯈꯥꯏ ꯍꯦꯟꯖꯤꯜꯂꯛꯑꯦ 11 ꯇꯥꯒꯗꯣꯔꯦ ꯑꯩ ꯑꯌꯨꯛꯇ ꯌꯥꯝ ꯁꯥꯡꯕ ꯅꯠꯇꯦ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯂꯦꯛꯆꯕ ꯑꯀꯥꯖꯥꯟ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯂꯥꯄꯊꯔ ꯇꯥꯎꯟ ꯀꯤꯂꯣꯃꯤꯇꯔ 3 ꯂꯥꯛꯆꯔꯦꯔꯒ ꯕꯁ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯉꯥꯏꯍꯥꯛ ꯇꯧꯔꯦꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯂꯥꯄꯊꯔꯗꯒꯤ ꯙꯦꯃꯥꯖꯤ ꯍꯥꯏꯔꯤꯕꯁꯤ ꯙꯦꯃꯥꯖꯤꯁꯤ ꯀꯤꯂꯣꯃꯤꯇꯔ 18ꯅꯤ ꯃꯁꯤ ꯕꯁꯇ ꯂꯨꯄꯥ 60 ꯚꯔꯥ ꯂꯧꯏ ꯃꯁꯤ ꯂꯥꯛꯆꯔꯦ ꯙꯦꯃꯥꯖꯤ ꯍꯥꯏꯁꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤꯗꯤ ꯀꯤꯂꯣꯃꯤꯇꯔ 194-145 ꯂꯥꯞꯄ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯉꯔꯥꯡ ꯂꯥꯟꯖꯔꯛꯄ ꯗꯤꯕ꯭ꯔꯨꯒꯔꯗꯒꯤ ꯂꯥꯛꯄꯗ ꯂꯥꯟꯖꯔꯛꯈꯤꯕ ꯕꯣꯒꯤꯕꯤꯜ ꯊꯣꯡꯗꯨꯒꯤ ꯃꯄꯥꯟꯅ ꯗꯤꯃꯥꯄꯨꯔꯁꯤ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 94-95ꯗ ꯌꯧꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯂꯥꯞꯄꯝꯕ ꯃꯐꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯙꯦꯃꯥꯖꯤꯁꯤ ꯑꯁꯥꯝꯒꯤ ꯙꯦꯃꯥꯖꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯨ ꯑꯣꯏꯕ ꯇꯥꯎꯟꯅꯤ ꯙꯦꯃꯥꯖꯤꯁꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯅꯤ ꯑꯩꯅ ꯂꯦꯞꯆꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯁ ꯄꯥꯔꯀꯤꯡꯅꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯩꯅ ꯁꯤꯂꯥꯄꯊꯔꯗꯒꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟꯁꯤꯡꯅꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯂꯝꯕꯤ ꯊꯣꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯀꯔꯤꯁꯤꯡꯗ ꯇꯧꯍꯧꯔꯤꯕ ꯃꯇꯧꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯃꯅꯤꯄꯨꯔ ꯍꯥꯏꯁꯤ ꯑꯁꯥꯝꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯗꯤꯁꯇ꯭ꯔꯤꯛꯀꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯕꯔꯥꯛ ꯚꯦꯂꯤ ꯄꯨꯟꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯍꯦꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯗꯣ ꯑꯗꯨꯅꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗꯒꯤ ꯗꯤꯄꯦꯟ ꯇꯧꯏ ꯍꯥꯏꯔꯒꯁꯨ ꯄꯥꯔꯁꯦꯟꯇꯦꯖꯇ ꯌꯦꯡꯕꯗ ꯄꯩꯁꯥ ꯃꯅꯤꯄꯨꯔ ꯑꯗꯨꯝ ꯐꯪꯉꯝꯒꯅꯤ ꯑꯗꯣ ꯃꯤꯅ ꯇꯧꯔꯤꯕꯁꯤꯒ ꯑꯩꯈꯣꯏ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯂꯝꯕꯤꯒꯥꯁꯦ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯑꯩꯅ ꯙꯦꯃꯥꯖꯤꯗ ꯄꯟꯖꯔꯤꯕꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯁꯤꯒꯤ ꯙꯦꯃꯥꯖꯤ ꯑꯩꯅ ꯂꯦꯞꯆꯔꯤꯕꯁꯤ ꯃꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯩꯈꯣꯏꯒꯤ ꯕꯁꯀꯤ ꯁ꯭ꯇꯦꯟ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯂꯅꯥꯏꯒꯤ ꯀꯔꯤꯒꯤ ꯕꯁꯀꯤ ꯂꯦꯞꯐꯝꯅꯤ ꯑꯩꯒꯤ ꯇꯨꯡꯗ ꯎꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯑꯃꯔꯣꯝꯈꯛ ꯂꯥꯞꯄ ꯃꯐꯝꯗ ꯑꯩ ꯃꯥꯏꯀꯩꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯀꯔꯝꯕ ꯃꯥꯏꯀꯩ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ ꯃꯥꯏꯀꯩꯁꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩꯅ ꯂꯦꯞꯆꯔꯤꯁꯤ ꯅꯣꯡꯄꯣꯛ ꯑꯣꯜꯂꯒꯅꯤ ꯑꯗꯣ ꯃꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯔꯣꯝ ꯆꯠꯂꯦꯔꯒ ꯚꯔꯥꯂꯤ ꯁꯨꯛ ꯍꯥꯏꯗꯅ ꯃꯐꯝ ꯑꯃ ꯂꯩ ꯃꯗꯩꯗ ꯃꯩꯇꯩ ꯌꯨꯝꯊꯣꯡ 5-10 ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ ꯑꯗꯨ ꯃꯗꯨꯗ ꯑꯩ ꯆꯠꯆꯔꯦꯔꯒ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯊꯝꯖꯔꯝꯃꯦ ꯍꯥꯏꯔꯒ ꯙꯦꯃꯥꯖꯤꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯋꯥꯔꯤꯒ ꯌꯥꯝꯅ ꯑꯩꯈꯣꯒꯤ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯑꯏꯕ ꯔꯤꯇꯟ ꯀꯩꯅꯣꯁꯤꯡ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯀꯔꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯍꯧꯗꯣꯛꯑꯝꯕ ꯁꯥꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯄꯨꯗꯤ ꯃꯊꯪ ꯁꯦꯝꯒꯠ ꯁꯥꯟꯅꯔꯛꯄꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯃꯟꯗꯤꯔ ꯑꯃ ꯑꯣꯏꯔꯕ ꯇꯨꯔꯤꯁꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯨꯡꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯤꯌꯥ ꯊꯥꯟ ꯍꯥꯏꯗꯅ ꯙꯦꯃꯥꯖꯤꯁꯤꯗ ꯂꯩꯔꯤ ꯃꯗꯨ ꯑꯩ ꯆꯠꯆꯔꯨꯒꯦ ꯑꯗꯨꯒ ꯃꯗꯨ ꯍꯥꯟꯅ ꯆꯠꯆꯔꯨꯔꯦꯔꯒ ꯍꯥꯏꯗꯤ ꯕꯔꯥꯂꯤ ꯁꯨꯛꯀꯤ ꯏꯃꯨꯡꯗ ꯃꯩꯇꯩ ꯏꯃꯨꯡ ꯑꯃꯗ ꯑꯩ ꯄꯣꯠ ꯆꯩ ꯊꯝꯖꯔꯒ ꯁ꯭ꯋꯥꯏꯁꯤ ꯌꯧꯁꯤꯟꯖꯔꯛꯑꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯌꯥꯝꯅ ꯈꯪꯅꯖꯕ ꯃꯩꯇꯩ ꯈꯨꯡꯒꯪꯅꯦꯅ ꯈꯟꯖꯕ ꯑꯩꯈꯣꯏꯒꯤ ꯑꯣꯈꯣꯃꯥꯇꯤ ꯃꯅꯤꯄꯨꯔꯤ ꯒꯥꯎ ꯅꯛꯁꯤꯜꯂꯛꯑꯦ ꯑꯗꯣ ꯃꯐꯝꯗꯨꯒꯤ ꯑꯣꯈꯣꯃꯥꯇꯤ ꯃꯅꯤꯄꯨꯔꯤ ꯒꯥꯎꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯅꯥꯎꯔꯦꯝ ꯑꯔꯨꯟꯒ ꯑꯩ ꯄꯥꯎ ꯐꯥꯎꯅꯖꯔꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯚꯔꯥꯂꯤ ꯁꯨꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯊꯨꯡꯉꯨꯅꯕ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯑꯃꯁꯨ ꯄꯤꯕꯤꯔꯦ ꯁ꯭ꯋꯥꯏꯁꯤ ꯌꯧꯔꯛꯑꯕꯗꯤ ꯌꯥꯝꯅ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯒꯣꯒꯥꯃꯨꯛꯁꯨ ꯑꯃꯨꯛ ꯀꯤꯂꯣꯃꯤꯇꯔ 18 ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯑꯊꯦꯡꯕꯗ ꯑꯩ ꯒꯣꯒꯥꯃꯨꯛꯇ ꯆꯠꯆꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯚꯔꯥꯂꯤ ꯁꯨꯛ ꯃꯩꯇꯩ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩ ꯆꯠꯆꯔꯒ ꯃꯊꯪ ꯄꯥꯎꯗꯝꯖꯔꯛꯀꯦ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 5 2025ꯀꯤ ꯑꯩꯈꯣꯏ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1:30 ꯇꯥꯔꯦ ꯑꯩꯅ ꯙꯦꯃꯥꯖꯤ ꯊꯨꯡꯖꯔꯒ ꯍꯥꯏꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯩꯇꯩ ꯙꯦꯃꯥꯖꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯚꯔꯥꯂꯤ
ꯁꯨꯛ ꯍꯥꯏꯕꯗꯨꯗ ꯃꯩꯇꯩ ꯏꯃꯨꯡ ꯑꯃꯗ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯂꯥꯂꯨ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯩ ꯁꯛꯇꯥꯛꯆꯒꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯨꯡꯖꯔꯦ ꯆꯥꯛꯁꯨ ꯏꯇꯩꯃ ꯄꯨꯔꯅꯤꯃꯥ ꯀꯩꯅꯣ ꯏꯇꯩꯃ ꯄꯨꯔꯅꯤꯃꯥꯁꯤ ꯑꯩ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯈꯣꯃꯥꯇꯤꯗ ꯑꯩꯈꯣꯏꯒꯤ 2022ꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯈꯤꯕ ꯃꯇꯝꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕ ꯃꯩꯇꯩ ꯁꯣꯝ ꯃꯥꯏꯀꯩꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯖꯈꯤꯕꯅꯤ ꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯄꯤꯗꯅꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯔꯨꯟ ꯑꯣꯈꯣꯃꯥꯇꯤꯒꯤ ꯑꯔꯨꯟ ꯅꯥꯎꯔꯦꯝ ꯏꯅꯥꯎ ꯑꯔꯨꯟꯅ ꯐꯣꯟꯒ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯇꯧꯕꯤꯗꯅ ꯌꯥꯝꯅ ꯆꯥꯛꯁꯨ ꯆꯥꯔꯦ ꯑꯗꯣ ꯒꯥꯔꯤ ꯑꯃ ꯋꯥꯏꯖꯔꯒ ꯂꯥꯛꯆꯕꯅꯤ ꯀꯗꯣꯝ ꯄꯥꯡꯅ ꯀꯗꯥꯏꯗꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯂꯥꯛꯄꯅꯣ ꯑꯗꯨꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯀꯩꯅꯣ ꯂꯝꯖꯥꯎꯗꯒꯤ ꯍꯥꯏꯋꯦꯗꯒꯤ ꯀꯔꯤꯗꯒꯤ ꯄꯪꯆꯪ ꯆꯪꯉꯛꯑꯒ ꯂꯥꯛꯄꯅꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 19 ꯂꯥꯞꯄꯦ ꯙꯦꯃꯥꯖꯤ ꯇꯥꯎꯟꯗꯒꯤ ꯃꯐꯝꯁꯤ ꯑꯩ 2017ꯗ ꯑꯩ ꯂꯥꯛꯆꯔꯒ 2018ꯗ ꯑꯩꯅ ꯈꯕꯔꯗ ꯏꯖꯈ꯭ꯔꯕꯅꯤ ꯁꯅꯥ ꯂꯩꯄꯥꯛ ꯈꯕꯔꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯌꯥ ꯁ꯭ꯔꯤ ꯁ꯭ꯔꯤ ꯃꯅꯤꯄꯨꯔꯤꯌꯥ ꯃꯥ ꯊꯥꯟ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯤ ꯂꯥꯏꯁꯪ ꯑꯃꯈꯛ ꯂꯩ ꯂꯥꯏꯁꯪꯁꯤꯒꯤ ꯀꯩꯅꯣꯗ ꯑꯩ ꯑꯍꯥꯟꯕ ꯑꯩꯅ ꯂꯥꯛꯆꯈꯤꯕꯗꯨꯁꯨ ꯀꯥꯔꯗ ꯂꯥꯛꯆꯈꯤꯕꯅꯤ ꯑꯗꯣ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯂꯥꯂꯨ ꯍꯣꯏꯒꯤ ꯏꯇꯩꯃ ꯄꯨꯔꯅꯤꯃꯥ ꯍꯣꯏꯒꯤ ꯒꯥꯔꯤꯗꯤ ꯁꯨꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯗꯗꯅ ꯇꯌꯥꯔ ꯄꯨꯊꯔꯒ ꯈꯥꯝꯗ ꯂꯩꯔꯝꯕꯗꯒꯤ ꯀꯥꯔ ꯑꯃꯈꯛ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯋꯥꯏꯕꯤꯔꯒ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩ ꯃꯊꯪ ꯎꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯙꯦꯃꯥꯖꯤꯒꯤꯗ ꯂꯩꯔꯤꯕ ꯁ꯭ꯔꯤ ꯁ꯭ꯔꯤ ꯃꯅꯤꯄꯨꯔꯤ ꯑꯥꯏ ꯊꯥꯟ ꯕꯣꯔ ꯃꯣꯍꯣ ꯊꯨꯔꯤꯌꯅꯤ ꯈꯂꯤ ꯍꯃꯥꯔꯤ ꯍꯥꯏꯕ ꯙꯦꯃꯥꯖꯤ ꯑꯁꯥꯝ ꯄꯤꯟ 787053 ꯃꯁꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯃꯥ ꯃꯅꯤꯄꯨꯔꯤ ꯑꯥꯏ ꯊꯥꯟ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕ ꯑꯔꯊꯗꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯂꯥꯏꯁꯪ ꯍꯥꯏꯕꯅꯤ ꯑꯗ ꯃꯁꯤꯒꯤ ꯂꯥꯏꯁꯪꯁꯤꯒꯤ ꯍꯧꯔꯛꯄꯁꯤ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯣꯂꯣꯅꯤ ꯍꯥꯏꯕ ꯖꯒꯥ ꯑꯃ ꯐꯥꯎꯔꯒ ꯂꯥꯛꯏ ꯑꯗꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯙꯦꯃꯥꯖꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯒꯤ ꯕꯣꯔꯗꯣꯂꯣꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯃꯤꯡ ꯆꯟꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯧꯖꯥ ꯑꯩꯈꯣꯏꯒꯤ ꯑꯃꯅꯤ ꯃꯁꯤ ꯀꯔꯤ ꯃꯐꯝ ꯑꯣꯏꯕ ꯇꯥꯃꯣ ꯅꯗꯤ ꯃꯅꯤꯄꯨꯔꯤ ꯊꯥꯟ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯅꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯥꯃꯣ ꯂꯥꯂꯨꯁꯤ ꯙꯦꯃꯥꯖꯤꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯔꯤꯑꯕ ꯃꯩꯇꯩ ꯂꯩꯕꯗꯣ ꯀꯔꯤ ꯚꯣꯔꯥꯂꯤ ꯁꯨꯛꯀꯤ ꯑꯩꯅ ꯄꯟꯖꯕ ꯏꯇꯩꯃ ꯄꯨꯔꯅꯤꯃꯥ ꯀꯔꯤ ꯒꯥꯏꯗꯣ ꯑꯗꯨꯅꯤ ꯇꯥꯃꯣꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯡꯕ꯭ꯔꯝꯅꯤ ꯇꯥꯃꯣꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯌꯦꯟ ꯈꯣꯡꯃꯥꯡꯒꯤꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯅꯤꯡꯉꯣꯜ ꯂꯧꯗꯅ ꯏꯇꯩꯃ ꯄꯨꯔꯅꯤꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯅꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯗꯧꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯇꯥꯃꯣꯒꯤꯗꯒꯤ ꯒꯥꯔꯤ ꯑꯃ ꯁꯤꯜꯂꯒ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕꯅꯤ ꯁꯤꯒꯤ ꯃꯅꯤꯄꯨꯔꯤꯌꯥ ꯊꯥꯟꯁꯤ ꯑꯩꯅ ꯏꯖꯈꯤꯕꯁꯤ ꯃꯁꯤ ꯇꯥꯡ 12 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 12 2018ꯗ ꯑꯩꯅ ꯃꯁꯤ ꯆꯠꯆꯔꯨꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯁꯅꯥ ꯂꯩꯄꯥꯛꯇ ꯑꯩꯒꯤ ꯃꯟꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯋꯥꯔꯤ ꯍꯥꯏꯗꯅ ꯏꯖꯔꯝꯕ ꯅꯤꯡꯊꯧꯀꯥꯕ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯏꯖꯔꯝꯕꯗꯨꯗ ꯑꯩ ꯏꯖꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯀꯩꯅꯣꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯌꯥ ꯊꯥꯟꯒꯤ ꯋꯥꯔꯤꯁꯤ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯃꯁꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯔꯪꯒ ꯅꯌꯤꯅꯤꯗꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯣꯝ ꯀꯩꯅꯣꯒꯤꯗ ꯅꯤꯡꯊꯧꯗ ꯊꯥꯖꯕ ꯀꯨꯔꯪꯒ ꯅꯌꯤꯅꯤꯒꯤ ꯀꯩꯅꯣ ꯇꯧꯕꯔꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯑꯩ ꯁꯣꯛ ꯇꯥꯔꯤꯛꯇꯤ ꯄꯟꯖꯔꯔꯣꯏꯒꯦ ꯑꯗꯨꯝ ꯃꯥꯅ ꯁꯤꯗꯩꯗꯤ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯖꯔꯒ ꯍꯥꯏꯒꯗꯕꯅꯤꯅ ꯑꯔꯥꯟꯕ ꯌꯥꯎꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯨꯔꯪꯒ ꯅꯌꯤꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯣꯝꯒꯤ ꯔꯥꯅꯤ ꯑꯣꯏꯗꯅ ꯂꯩꯔꯕ ꯃꯇꯝꯗ ꯃꯣꯔꯥꯟꯁꯤꯡꯅ ꯂꯥꯜꯍꯧ ꯑꯃ ꯂꯩꯈꯤ ꯃꯣꯔꯥꯟꯒꯤ ꯂꯥꯜꯍꯧꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯅꯦꯠꯇ ꯀꯔꯤꯗ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡꯅ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯏꯕꯁꯨ ꯊꯦꯡꯅꯖꯩ ꯃꯣꯔꯥꯟꯁꯤꯡꯅ ꯌꯥꯝ ꯆꯨꯝꯅ
ꯑꯒꯤ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯔꯣꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯨꯔꯪꯒꯅꯌꯤꯅꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯥꯝꯕ ꯃꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ ꯚꯥꯒꯠꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯀꯤ ꯃꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ ꯃꯣꯔꯥꯝꯕꯒꯤ ꯒꯧꯔꯁ꯭ꯌꯥꯝꯒꯤ ꯃꯆꯥꯅꯨꯄꯤ ꯐꯣꯡꯗꯥꯂꯣꯛꯄꯤ ꯒꯤ ꯂꯩꯕꯅꯤꯅ ꯀꯨꯔꯪꯒꯅꯌꯤꯕꯨ ꯑꯃꯨꯛ ꯆꯤꯡꯈꯠꯅꯕ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯃꯣꯔꯥꯟ ꯁꯤꯡꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯗꯨꯅ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯖꯈ꯭ꯔꯁꯅꯨ ꯃꯁꯤꯒꯤ ꯃꯣꯔꯥꯟ ꯂꯥꯜꯍꯧꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯥꯝꯗꯣꯞ ꯑꯃ ꯁꯥꯖꯤꯟꯈꯔꯦ ꯃꯅꯤꯄꯨꯔꯤꯌꯥ ꯊꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯞꯆꯕ ꯑꯩꯅ ꯏꯕꯗ ꯍꯥꯞꯆꯈꯤꯕ ꯃꯇꯝꯗꯨꯗꯤ ꯏꯟꯇꯔꯅꯦꯠꯇ ꯌꯥꯝ ꯐꯖꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯑꯣꯡꯗꯨꯅꯤ ꯂꯥꯏꯁꯪꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯏꯁꯪꯒꯤ ꯃꯑꯣꯡꯗꯤ ꯑꯁꯨꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯏꯖꯈꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯨ ꯒꯨꯒꯜꯒꯤ ꯗ ꯌꯦꯡꯕꯤꯔꯒ ꯃꯅꯤꯄꯨꯔꯤꯌꯥ ꯊꯥꯟ ꯙꯦꯃꯥꯖꯤꯅ ꯇꯧꯔꯒ ꯊꯣꯛꯂꯛꯀꯅꯤ ꯃꯗꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯃꯥꯏ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯂꯩꯇ꯭ꯔꯤꯉꯩꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯝꯗꯣꯞꯁꯤ ꯁꯥꯗ꯭ꯔꯤꯉꯩꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯛꯅꯔꯤꯕ ꯑꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯃꯥꯡꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯈꯨꯔꯨꯝꯅꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯃꯣꯔꯥꯟ ꯂꯥꯟꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯇꯦꯈꯥꯎ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤꯕ ꯑꯍꯣꯝ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤꯕ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯠꯄ ꯍꯧꯗꯣꯛꯑꯝꯕ ꯂꯥꯏꯁꯪꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯕꯣꯙꯤꯁ ꯂꯥꯏꯅꯤꯡꯕꯁꯤꯡꯒꯤ ꯂꯩꯐꯝꯁꯨ ꯑꯣꯏꯔꯝꯕꯒꯤ ꯔꯦꯀꯣꯔꯠ ꯑꯣꯏꯅ ꯐꯪꯉꯤ ꯃꯁꯤꯒꯤꯁꯦ ꯑꯗ ꯍꯧꯖꯤꯛ ꯑꯗꯒꯤ ꯃꯍꯥꯃꯣꯔꯤꯌꯥ ꯍꯥꯏꯕ ꯀꯥꯂꯤ ꯅꯤꯡꯕ ꯍꯤꯟꯗꯨ ꯁꯥꯛꯇ ꯀꯥꯡꯕꯨꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯁꯨ ꯃꯣꯏꯅ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯒꯠꯂꯝꯕ ꯂꯥꯏꯁꯪ ꯑꯣꯏꯅ ꯇꯧꯏ ꯑꯗꯩꯗ ꯃꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯊꯤꯖꯤꯟꯅꯤꯡꯕ ꯄꯣꯛꯏꯁꯤ ꯀꯩꯅꯣꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯚꯥꯒꯠꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝ ꯃꯌꯥꯝꯕꯨꯡ ꯒꯧꯔꯁ꯭ꯌꯥꯝꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯦꯅꯤꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒ ꯇꯧꯅꯈꯤꯕ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯇꯤ ꯍꯥꯏꯗ ꯌꯥꯅꯆꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯏꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯄꯟꯗꯦ ꯑꯩꯈꯣꯏꯒꯤ ꯒꯧꯔꯁ꯭ꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯅ ꯀꯩꯅꯣ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯛꯂꯤ ꯔꯥꯖꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯃꯤꯁꯤꯡꯅ ꯇꯦꯈꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯃꯣꯒꯂꯤ ꯃꯦꯛꯂꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯁꯥꯃꯤꯁꯤꯡꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯇꯧꯔꯝꯕꯅꯤꯅ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯤ ꯍꯥꯏꯅꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯤꯌꯥ ꯊꯥꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯂꯥꯏꯁꯪ ꯍꯥꯏꯗꯅ ꯀꯧꯗꯅ ꯂꯩꯔꯝꯃꯤꯕꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡꯅ ꯄꯨꯋꯥꯔꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯁꯨꯕꯤꯕꯁꯤꯡꯅ ꯑꯩꯈꯣꯏ ꯅꯩꯅꯕꯤꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯒꯅꯤ ꯍꯤꯔꯝ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯂꯧꯖꯅꯤꯡꯉꯤ ꯃꯁꯤ ꯊꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯒꯥꯔꯤ ꯋꯥꯏꯔꯒ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯍꯥꯏ ꯇꯥꯔꯒꯁꯨ ꯄꯩꯁా ꯈꯔ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯤꯃꯛ ꯅꯠꯇ꯭ꯔꯁꯨ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏ ꯃꯁꯤꯗ ꯌꯥꯝ ꯃꯌꯥꯝ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯇꯦꯈꯥꯎꯁꯤꯡ ꯑꯗꯒꯤ ꯑꯇꯩ ꯖꯥꯇꯤ ꯍꯤꯟꯗꯨꯒꯤ ꯀꯔꯤꯁꯤꯡ ꯑꯣꯏꯕꯁꯤꯡꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯂꯥꯛꯏ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯥꯏꯁꯪꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯁꯥꯔꯝꯕ ꯂꯥꯠꯄ ꯍꯧꯔꯝꯕ ꯂꯥꯏꯁꯪꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯃꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯠꯏꯁꯤꯡꯗ ꯑꯗꯨꯝ ꯊꯦꯡꯅꯕꯅꯤꯅ ꯃꯗꯨꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯗ ꯂꯥꯏꯁꯪꯒꯤ ꯃꯑꯣꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯀꯣꯟꯅ ꯁꯦꯝꯒꯠꯆꯔꯛꯄꯅꯤ ꯁꯤꯒꯤ ꯃꯃꯥꯏꯗꯨ ꯇꯦꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯃꯥꯏꯁꯤ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯥꯝꯗꯣꯞꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯛꯄ ꯍꯧꯖꯤꯛꯇꯤ ꯁꯦꯟꯅꯅꯕ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗꯗꯤ ꯁꯦꯟꯅꯅꯕ ꯃꯤꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤ ꯑꯅꯧꯕꯅꯤ ꯁꯣꯝꯗ ꯁꯥꯔꯤꯕꯁꯦ ꯑꯩꯅ ꯂꯥꯛꯆꯕ ꯃꯇꯝꯗꯨꯗꯗꯤ ꯁꯦꯟꯅꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯏꯖꯈꯤꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯁꯦꯟꯅꯕꯤꯅꯕ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯒꯦꯠ ꯑꯁꯤꯁꯨ ꯆꯜꯂꯝꯗꯦ ꯃꯁꯤ ꯍꯣꯡꯉꯝꯃꯤ ꯑꯗꯣ ꯑꯩꯅ ꯂꯥꯛꯆꯕ ꯃꯇꯝꯗꯨꯗꯗꯤ ꯀꯩꯅꯣ ꯂꯩꯔꯝꯗꯦ ꯑꯗꯣ ꯁꯣꯝꯒꯤ ꯁꯦꯟꯅꯅꯕ ꯀꯩꯗꯧꯅꯕ ꯀꯥꯁꯤ ꯌꯥꯝ ꯐꯖꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯕ ꯃꯥꯜꯂꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯍꯪꯖꯕ ꯃꯇꯝꯗ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯒꯤ ꯍꯤꯟꯗꯨ ꯀꯥꯡꯕꯨꯅ ꯁꯦꯟꯅꯔꯝꯃꯤ ꯕꯨꯙꯤꯁꯁꯤꯡꯅ ꯁꯦꯟꯅꯔꯝꯃꯤꯒ ꯍꯥꯏꯗꯅ
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯏ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯄ ꯃꯌꯥꯝꯁꯤ ꯃꯁꯤꯒꯤ ꯃꯇꯦꯛꯁꯤꯃ ꯑꯩ ꯈ꯭ꯋꯥꯏ ꯃꯌꯥꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯗ ꯂꯣꯏꯅꯃꯛꯇ ꯙꯦꯃꯥꯖꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯙꯦꯃꯥꯖꯤ ꯇꯥꯎꯟꯗꯒꯤ ꯑꯁꯥꯝꯒꯤ ꯙꯦꯃꯥꯖꯤ ꯗꯤꯁꯇ꯭ꯔꯤꯛ ꯇꯥꯎꯟ ꯍꯦꯗ ꯀ꯭ꯋꯥꯇꯔ ꯑꯣꯏꯔꯤꯕ ꯙꯦꯃꯥꯖꯤ ꯇꯥꯎꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯇꯥꯃꯣ ꯃꯁꯤ ꯙꯦꯃꯥꯖꯤ ꯇꯥꯎꯟꯗꯒꯤꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯑꯋꯥꯡ ꯑꯣꯏꯒꯗ꯭ꯔꯥ ꯃꯈꯥ ꯑꯣꯏꯒꯗ꯭ꯔꯥ ꯑꯋꯥꯡꯅꯤ ꯑꯋꯥꯡꯂꯣꯝꯗ ꯑꯋꯥꯡ ꯄꯥꯡꯅ ꯀꯤꯂꯣꯃꯤꯇꯔ 19 ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯃꯁꯤꯗ ꯃꯅꯤꯄꯨꯔꯤꯌꯥ ꯃꯥ ꯊꯥꯟ ꯍꯥꯏꯕ ꯍꯥꯏꯗꯅ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯑꯗꯨꯉꯩ ꯃꯣꯔꯥꯟ ꯂꯥꯜꯍꯧꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯣꯝ ꯅꯤꯡꯊꯧꯒꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤꯕ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯂꯤꯡꯈꯠꯂꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯉꯁꯤ ꯐꯥꯎꯕ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯍꯟꯖꯅꯤꯡꯉꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯆꯕꯅꯤ ꯃꯁꯤꯒꯤ ꯂꯥꯛꯄꯁꯤꯗ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯇꯥꯃꯣ ꯂꯥꯂꯨꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯣ ꯀꯔꯤ ꯑయ్ꯌꯥ ꯑꯩ ꯑꯁꯦꯡꯕꯗꯤ ꯑꯩ ꯖꯥꯗꯨꯃꯅꯤ ꯇꯥꯃꯣ ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ ꯏꯇꯩꯃ ꯀꯩꯅꯣꯗꯣ ꯄꯨꯔꯅꯤꯃꯥꯗꯣ ꯃꯥ ꯃꯈꯣꯡ ꯇꯦꯛꯑꯦꯅ ꯊꯥ ꯃꯨꯛꯇꯒꯤ ꯐꯃꯨꯡꯗ ꯂꯩꯌꯦꯅ ꯂꯩꯍꯧꯋꯤ ꯅꯠꯂꯝꯗ꯭ꯔꯗꯤ ꯏꯇꯩꯃꯁꯨ ꯂꯥꯛꯀꯗꯕꯅꯤ ꯏꯇꯩꯃꯗꯤ ꯌꯥꯝꯅ ꯁꯨꯝꯕꯁꯤ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯥꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯑꯩ ꯈꯣꯡ ꯌꯥꯔꯝꯃꯗꯤ ꯑꯩꯁꯨ ꯌꯥꯎꯅ ꯆꯠꯀꯗꯕꯅꯦꯅ ꯃꯁꯤ ꯎꯠꯆꯒꯦꯅ ꯇꯧꯖꯕꯅꯤ ꯃꯥ ꯃꯅꯤꯄꯨꯔꯤꯌꯥ ꯊꯥꯟ ꯙꯦꯃꯥꯖꯤ ꯕꯣꯔꯗꯣꯂꯣꯅꯤ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯂꯩꯕ ꯃꯁꯤꯒꯤ ꯎꯠꯆꯕꯁꯤꯃ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯀꯔꯤ ꯍꯥꯏꯕ হাইবিউ কি কৈছে যদি আগত আহিলেহেঁতেন 8টা 9টা বা থাকিলেহেঁতেন তেতিয়াতো ভকত বৃন্দ বহুত পালেহেঁতেন দেখিলেহেঁতেন এতিয়া আকৌ 2টা 3টা বাজি গ'ল 2 বাজি গ'ল এতিয়ানো ক'ত পাব এতিয়াতো কিছু সহায় দিবলৈ আহিছে মেলিছে গুচি গৈছে আগত যদি আহিলেহেঁতেন তেতিয়া আৰু বহুত অতিথি ভকত পালেহেঁতেন তমু কই হাইনো ভকত ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯁꯪꯁꯤꯕꯨ ꯁꯦꯟꯅꯔꯤꯕ ꯃꯣꯏꯒꯤ ꯄꯨꯖꯥ ꯅꯨꯡꯖꯥ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯍꯟꯁꯤꯡꯗꯣ ꯂꯣꯏ ꯆꯠꯈ꯭ꯔꯕ ꯄꯨꯡ 3 9ꯗꯒꯤ ꯂꯥꯛꯄ ꯑꯣꯏꯇꯥꯔꯗꯤ ꯂꯣꯏ ꯊꯦꯡꯅꯒꯗꯕꯅꯦꯕ ꯂꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯔꯛ ꯑꯃꯗꯤ ꯄꯨꯖꯥꯔꯤꯒ ꯂꯩꯔꯨꯗ꯭ꯔꯦ ꯁꯨꯝ ꯂꯩꯔꯝꯗꯦ लेरमदेब अच्छा अच्छा और याम हुजिकसु अभी भी आदमी लोग आता है बहुत कौन सी दिन ज़्यादा आता है बेसी जोन कोई देववार सोमवार देवबार का संडे संडे मंडे ज़्यादा आता है अदो निंगथौगाबगा नोंमाइजिंगा निंगथौगाबदा मी मयाम लाए हाय हुजिकति याम फजना सेमगले असोमदा याम फजना संग नुंगा याम फजना सेमगले हमें बना के खाता है अच्छा अच्छा यहीदा वो हमें बनाता है वो हमें शिव मंदिर है आगे में अच्छा अच्छा वो शिव मंदिर है मसीगी मणिपुरिया थान सी अखोई ओसिदा वालोक संगसो अमा लई मसीदी लनाई लागसु कनो तोबो यामाने पूजा करके आता है अच्छा 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 मोई मरनाई थोंगा जो वो खुद अपना निजी बना के खुद बना के खाता है खुद बना के खाता है अच्छा अच्छा वहाँ में पूजा करके हाँ पूजा करके बाद ओ सुमाइन तौदना तौये कनो महादेव मंदिर लय ओ महादेव मंदिर बुदी कोई मैतई युमदोंग खुदिंगी लेरे थोदोक्तरे हाइतारे अदो मणिपुरिया थान सी धेमाजीगी मणिपुरिया थान सी कोई पृथ्वीदा लेरिबा मैतई सिंगना मसी निंसिंग बिबा याबा लाइसंगनी हाइदना आइदि हाइजनिंगी अदो करम्बा मैतई लानमी सिंगना करम्बा मैतैगी लाइगी लाइसंग ओइना हौदोकपिरम्बनो हाइबदुदि मतबदुदि संग मचा अमा सारगा वाना इना कुप्तना तौरमगनी अदुगी मतुंगदा ओ खोंगनांग सिमदि हौदोकमिनारकपनि हाइ चाही अदुदि येंबिरो यामद्रबदा अखोइगी मोरानगी कनोसिदि 300 ओइना 300 18 सेंचुरीगी हौलकपदनि अदुदि चाही चहुम ममांगी खोंगनांग चाही याय खोंगनांग आइबजिदि चाही यामना पुनसिबो खोंगनांगनि मसिमा मणिपुरिया थान मणिपुरी सिंगी लाइसंग हाइबा अमा धेमाजीदा लई हाइबसि मालेम पृथ्वीदा लैरिबा मैतै खुदिंगमंगना हाइबदि मणिपुरिया थान हारिबा मैतै सिंगी लाइसंग अमा धेमाजीदा लैदना मैकै असोंगी जाति खुदिंगमंगना यामना चेतना थाजनबगा लोइनना खोरम खारम तौनरिबा
ꯆꯪꯅꯔꯤꯕ ꯃꯟꯗꯤꯔ ꯑꯃ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯑꯩꯈꯣꯏ ꯈꯪꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯤꯌꯥ ꯊꯥꯟ ꯙꯦꯃꯥꯖꯤꯗ ꯂꯥꯛꯆꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯁ꯭ꯋꯥꯏꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯥꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯆꯔꯤ ꯃꯅꯤꯄꯨꯔꯤꯌꯥ ꯊꯥꯟ ꯃꯅꯤꯄꯨꯔꯤ ꯂꯥꯏꯁꯪꯒꯤ ꯃꯐꯝꯁꯤꯗꯒꯤ ꯇꯥꯃꯣ ꯂꯥꯂꯨ ꯆꯥꯗꯨꯃꯅꯤꯒ ꯑꯩꯒ ꯃꯅꯤꯄꯨꯔꯤꯌꯥ ꯊꯥꯟꯒꯤ ꯃꯐꯝꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯟꯖꯔꯛꯄꯁꯤꯗ ꯇꯥꯃꯣꯅ ꯁꯨꯝ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯥꯃꯣꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯣꯝꯒꯤ ꯁꯥꯏꯠꯇ ꯂꯩꯔꯛꯑꯒ ꯃꯥ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯔꯁꯨ ꯂꯩꯔꯕꯅꯤ ꯇꯥꯃꯣ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣꯅ ꯊꯦꯡꯅꯔꯛꯄ ꯃꯇꯝ ꯃꯁꯤ 73ꯒꯤꯗꯅꯤ ꯃꯁꯤ 73ꯒꯤ ꯑꯗꯨꯗꯩꯗ ꯃꯅꯤꯄꯨꯔ ꯑꯩꯅ ꯒꯤꯂꯥꯃꯣꯔꯥꯗ ꯑꯍꯜ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯃꯥꯏ ꯃꯌꯨꯝꯗ ꯃꯥꯅ ꯄꯨꯕ ꯁꯤ ꯃꯅꯤꯄꯨꯔꯤ ꯊꯥꯟꯅꯤ ꯍꯥꯏꯕ ꯀꯥꯟꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯨꯔꯥ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯖꯪꯒꯜꯁꯦ ꯃꯥꯒꯤ ꯒꯦꯠꯀꯒ ꯑꯗꯨꯝ ꯈꯨꯇꯥ ꯃꯆꯥ ꯑꯃꯅꯤ ꯌꯨꯡꯉꯒ ꯑꯗꯨꯝ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯝꯃꯦꯕ ꯍꯧꯖꯤꯛꯀꯤ ꯐꯨꯔꯥꯁꯤ ꯑꯔꯤꯕ ꯐꯨꯔꯥꯅꯤ ꯑꯔꯤꯕ ꯐꯨꯔꯥꯗꯤ ꯃꯗꯨꯗꯩꯗ ꯆꯦꯛꯀꯒꯁꯤ ꯇꯥꯅ ꯈꯣꯠꯇꯅ ꯂꯣꯏ ꯂꯩꯔꯝꯃꯦ ꯃꯄꯥꯟꯗꯨꯗꯩꯗ ꯆꯦꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯆꯦꯛꯀꯒ ꯁꯨꯃꯥꯟ ꯃꯥꯟꯅꯗꯦꯕ ꯏꯄꯥ ꯄꯥꯅ ꯈꯔ ꯄꯤꯛꯑꯦꯕ ꯃꯗꯨ ꯃꯇꯝꯒꯤ ꯍꯧꯖꯤꯛꯀꯤ ꯐꯨꯔꯥꯁꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯐꯨꯔꯥꯁꯤ ꯃꯥꯒꯤ ꯃꯟꯗꯤꯔ ꯑꯁꯦꯡꯕꯁꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯗꯨꯋꯥꯏꯗ ꯂꯩꯅꯔꯤꯕ ꯃꯤꯁꯤꯡꯅ ꯍꯧꯖꯤꯛ ꯑꯗꯨꯗ ꯀꯥꯟꯅꯔꯤꯕ ꯈꯨꯅꯨ ꯀꯜꯂꯤ ꯈꯦꯔ ꯀꯜꯂꯤ ꯉꯥꯅꯨ ꯀꯜꯂꯤ ꯈꯨꯅꯨꯒꯁꯨ ꯑꯗꯨꯝ ꯃꯣꯏ ꯊꯥꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯀꯩꯅꯣ ꯇꯧꯕ ꯊꯣꯡ ꯊꯥꯛꯄꯁꯨ ꯍꯥꯃꯦꯡꯒꯁꯨ ꯇꯧꯕ꯭ꯔꯣ ꯍꯥꯃꯦꯡꯒꯁꯨ ꯀꯠꯇꯦ ꯀꯠꯇꯦ ꯑꯗꯨꯋꯥꯏꯗ ꯊꯣꯡ ꯊꯥꯛꯇꯅ ꯃꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯌꯨꯒꯁꯨ ꯀꯠꯄ ꯌꯥꯎꯕ꯭ꯔꯣ ꯌꯨꯒꯁꯨ ꯀꯠꯄ ꯌꯥꯎꯏ ꯃꯅꯤꯄꯨꯔꯤ ꯊꯥꯟꯅꯤ ꯍꯥꯏꯔꯒ ꯃꯁꯤ ꯑꯩ ꯉꯁꯤꯗ ꯈꯪꯉꯛꯄꯩ ꯋꯥꯅꯤ ꯃꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯋꯥꯏꯗꯒꯤ ꯃꯤꯁꯤꯡꯗꯨꯅꯁꯨ ꯄꯔꯃꯥꯟ ꯑꯃꯗꯤ ꯐꯪꯉꯝꯒꯅꯦꯕ ꯃꯗꯨ ꯀꯠꯄ ꯈꯣꯠꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯖꯕ ꯈꯣꯠꯆꯕ ꯑꯅꯥꯕꯒꯤ ꯐꯕ ꯈꯣꯠꯄꯒꯤ ꯃꯗꯨꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯃꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯪꯅꯤꯡꯕꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏꯒꯤ ꯂꯥꯏꯁꯪꯗꯨ ꯁꯦꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯗꯨꯗꯪ ꯉꯁꯥꯏꯒꯤ ꯄꯨꯡ 7-9ꯗ ꯆꯠꯂꯝꯃꯗꯤ ꯃꯣꯏꯁꯨ ꯈꯪꯒꯅꯦꯕ ꯁꯣꯏꯗꯅ ꯑꯩ ꯆꯍꯤ ꯁꯨꯛ ꯁꯨꯔꯛꯑꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯕꯨꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯗꯣ ꯑꯗꯨꯕꯨꯗꯤ ꯃꯣꯏꯒꯤ ꯑꯁꯥꯝꯒꯤ ꯃꯣꯏ ꯔꯦꯀꯣꯔꯠ ꯑꯣꯏꯅ ꯊꯥꯗꯣꯛꯄꯗ ꯌꯥꯎꯔꯦꯀꯣ ꯑꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡꯒ ꯅꯤꯡꯊꯧꯀꯥꯕꯁꯤꯅ ꯃꯤ ꯑꯌꯥꯝꯕ ꯄꯨꯟꯅ ꯑꯗꯒꯤ ꯂꯥꯏꯁꯪ ꯊꯣꯡ ꯍꯥꯡꯗꯣꯏꯅꯦꯕ ꯂꯥꯏꯁꯪ ꯊꯣꯡ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯊꯣꯡꯁꯨ ꯍꯥꯡꯗ꯭ꯔꯦ ꯑꯗ ꯂꯥꯏꯁꯪꯗꯨ ꯊꯣꯡ ꯍꯥꯡꯉꯒ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯀꯔꯤ ꯃꯈꯜꯒꯤ ꯂꯥꯏ ꯊꯝꯃꯤꯕꯅꯣꯗꯣ ꯈꯪꯉꯗꯦꯕ ꯍꯦꯛꯇ ꯅꯨꯡꯉꯥꯏꯗꯕꯅꯤ ꯑꯩꯅ ꯈꯤꯇꯪ ꯃꯗꯨ ꯅꯨꯡꯉꯥꯏꯖꯒꯗꯕ ꯃꯗꯨꯗꯪ ꯃꯣꯏꯒꯤ ꯄꯨꯖꯥꯔꯤ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡ ꯚꯣꯒꯣꯠ ꯍꯥꯏꯅ ꯁ꯭ꯋꯥꯏꯗꯗꯤ ꯚꯣꯒꯣꯠ ꯍꯥꯏꯅꯔꯦꯀꯣ ꯃꯗꯨ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗꯁꯨ ꯀꯩꯅꯣ ꯃꯣꯏꯗ ꯍꯥꯏꯗꯤ ꯑꯁꯤꯔꯕꯥद ꯄꯤꯕ ꯑꯃ ꯂꯩꯌꯦꯕ ꯃꯗꯨ ꯄꯤꯕ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯗꯤ ꯊꯣꯡ ꯍꯥꯡꯉꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯈꯣꯡꯎꯞ ꯅꯨꯡꯎꯞ ꯂꯧꯊꯣꯛ ꯃꯣꯖꯥ ꯅꯨꯡꯖꯥ ꯑꯩꯈꯣꯏꯁꯨ ꯊꯣꯡ ꯃꯅꯥꯛ ꯐꯥꯎꯕ ꯆꯪꯕ ꯌꯥꯏ ꯑꯗꯨꯗꯪ ꯇꯧꯖꯔꯝꯃꯗꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯦ ꯑꯩ ꯊꯃꯣꯏꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯑꯩ ꯅꯨꯄꯤꯒꯤ ꯍꯧꯖꯤꯛ ꯈꯣꯡ ꯇꯦꯛꯏꯁꯦ ꯈꯔ ꯊꯨꯅ ꯐꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯍꯥꯏꯅꯕ ꯀꯔꯤꯝꯐꯥꯎꯗꯤ ꯍꯥꯏꯔꯝꯗꯦ ꯑꯗꯨ ꯀꯠꯆꯒꯦ ꯑꯗꯨ ꯀꯠꯀꯦꯅꯗꯤ ꯀꯔꯤꯝꯐꯥꯎꯗꯤ ꯅꯤꯡꯉꯝꯗꯦ ꯑꯗꯣ ꯑꯩꯅ ꯈꯔ ꯊꯨꯅ ꯐꯍꯟꯕꯤꯌꯨ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯂꯥꯂꯨꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯚꯣꯔꯥꯂꯤ ꯁꯨꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯇꯥꯃꯣꯒꯤ ꯌꯨꯝꯅ ꯀꯔꯣꯝꯗꯅꯦꯕ ꯑꯁꯦꯡꯕ ꯌꯨꯝꯅ ꯑꯁꯣꯝꯗ ꯂꯩꯕ ꯁꯤꯅ ꯇꯥꯃꯣꯒꯤ ꯏꯅꯦꯝꯕꯣꯛꯀꯤ ꯌꯨꯝꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯂꯩꯕ ꯇꯥꯃꯣꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯇꯪ ꯌꯥꯎꯏ ꯑꯗꯣ ꯚꯔꯥꯂꯤ ꯁꯨꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯝꯗꯅ ꯏꯇꯩꯃ ꯄꯨꯔꯅꯤꯃꯥꯅ ꯃꯅꯨꯡꯗ ꯃꯈꯣꯡ ꯇꯦꯛꯑꯦꯅ ꯐꯃꯨꯡꯗ ꯂꯩ ꯃꯗꯨ ꯃꯄꯥꯟꯒ ꯊꯣꯛꯑꯒ ꯑꯇꯩ ꯀꯩꯅꯣ ꯊꯣꯛꯄ ꯉꯝꯃꯤꯕ ꯏꯇꯩꯃ ꯃꯄꯥꯟ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯁ꯭ꯋꯥꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯗꯤ ꯇꯥꯃꯣꯒ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯏꯁꯦ ꯃꯝꯈ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨ ꯁꯥꯖꯒꯦ ꯚꯔꯥꯂꯤ ꯁꯨꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯝꯗꯅ ꯑꯩ ꯃꯊꯪꯗ ꯊꯝꯖꯒꯦ ꯑꯩꯅ ꯂꯥꯛꯆꯕ ꯙꯦꯃꯥꯖꯤ ꯇꯥꯎꯟꯗ ꯂꯩꯖꯕꯒꯤꯗꯤ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯤꯌꯥ ꯊꯥꯟ ꯈ꯭ꯋꯥꯏ ꯃꯌꯥꯝꯗ ꯁꯛꯇꯥꯛꯆꯕ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯚꯔꯥꯂꯤ ꯁꯨꯛꯇ ꯙꯦꯃꯥꯖꯤꯗ ꯂꯩꯔꯤꯕ
ꯃꯩꯇꯩꯁꯤꯡ ꯎꯅꯖꯕ ꯑꯩ ꯃꯩꯇꯩꯁꯤꯡ ꯎꯅꯖꯅꯕ ꯑꯩ ꯇꯧꯖꯒꯦ